Kangpokpi district ki manungsan na layba Wafong village ta kuki singna ain kaina yum sajalakpa opi panbi thajalakpadagi Jelerong United Front ZUF na thasa ki tang kunga tarukta yum khara mai thadokhiba ki mayokta Committee on Tribal Unity Cotu na kaukiba matam kaptaba National Highway Thingbagi Khongjang ngasi numidang waidamdagi Handokhre kuki singna namna taba Kangpokpi district ki Sahajong New Kaithel Manbi na chingba mafam singda Ayuk angan baragi hauna kuki naha kaya thoroktuna lambi Thingbagi Khongjang Changsinkhi Khongjang Changsilingai manungda National Highway da tangai fadana nongbada sangdaba yadraba posai puduna lakpa gari sing lamakhangda panduna leinaki adubu mari leinaba authority na matik saba thorang laukhatkani haiba thajaba pirakpadagi total shutdown gi Khongjang adu handoknaba firep laukibani hairi Nakalamaromda Foothill Naga Coordination Committee na Thadrokpa Serolamagi matung inna Wafong Kunda Khunja Singgi Yumamata Mai Thakiba Leite Popi Pambi Thabada Sizinaba Lautang Sang Ahum Mai Thadokibani Kuki Organization of Human Rights Trust Kohar Sadar Hill Chief Association amadi Cotu na Ke Songlung Hariba Khongjang adu Khongjang nate Khongjang amata Mai Thakiba su leite Miyambulana lamjingnaba yumfam yaudaba maral pisilakpagi thong yaningde Manipur Hill Area Village Authority Act 1958 ki matung inna Khongjang amada yamdrabada yumkun laigadabani ke songlung hariba mafam asida micham miyam khundaduna laiba thengnade masigisu mathakta Manipur Gazette ke songlung kauba Khongjang amata leite Nagagi lamda popi pambi thabada sizinaba lautang sangkhara semgalaga Khongjang ni haina claim tauba yaningde hairi marakasida United Naga Council amadi kuki NP Manipur Kimna apunba serolama thadorakraba matungda Committee on Tribal Unity Kotuna makatana lambi Thingbagi Khongjang Changsilakpadagi Naga sing sathok sasin tawbada sauna khodong saraba mayoknare Hiram masigi matangda Naga People Organization NPO na thadorokpa serolamana hai Cotu gi bannasi Naga miyam singda achoba saitheng ama pire joint statement ama thoktuna yasinaba puraknaba thaurang laukhatkraba fawada makhatana lambi Thingbagi Khongjang Changsilakpa si khwaidagi kanba mongda condemn tawfam thoi micham miyamna thengnariba khodong sadaba masung human right khongaunabagi thawng asi yenglaga NPO na khudakta counter ban tawnaba firep laure Mari lainaba authority singna hiram masida akhanaba miyeng sangbiduna micham miyambo akiyakhang yaudana satok sasin tawba yahanaba thaurang laukhatkadabani haina serolasina makhatari